Online Manipuri numidangi pau yengbiriba pumtoi Pumtoi Toire khurumjari ahanbada maruiba pau. Huranba matung mairingba oina Kuki Toire takthoknaba combing operation chathaduna uyokchingda Central Force leiba hokre. Imphal East District ki Lamlai Assembly Constituency ki manung chaliba thamna pokpi santi khongbal sana sabi sabungko khunau amadi sabungko khunjau hairiba mafam asi Kuki Toire singna yamna toina bom amasung nongmai kapsilaktuna landarakle haibasi khanglaba sung asi phawa Manipur lenga ki maikai degi Kuki Toire singi leifam khanglaba su takthokpagi thabak chathaduna leirakibani adubu mangba takpa loiraga wakhal tari huranba matung mairingbagi thabak oina ngarangdagi hauna Kuki Toire singna khulingduna leiriba thamna pokpi amadi santi khongbal ga nakna leiriba Uyokching hairiba mafam asida combined force ki kangbu changsinduna combing operation chathaba hokre ngasi ayuk pung 9:10 rom taba matamdagi hauna BSF CRPF amadi Manipur police ki apunba combined team na mafam aduda changsinduna Kuki Toire takthokna bathaba hokhi khongjang aduda Imphal East District Police ki additional SP Manaubi amadi Herojit na luchingduna operation adu chathaki combined team ki kangbu na uyokching hairiba mafam asi asamba lambi da changsinaba honabada masing yamlaba Kuki nupi sing thoraktuna go back Central Force Kholau Lauduna thingnaba honaki adubu athingbadu namkhaiduna combined team ki kangbu mafam adu changsinki Pausina hai mafam adu changsinba matamda Kuki Toire singdi mafam adu da leiramdre adubu makhoina mafam adu da sarma bunker ama ani ahum mari saduna leiramba thengnaki loinana bunker paring adu samnana tunnel tawduna chathok chasin tawraga Pakthara nongmai kapa yanaba semlamba thengnaki hairiba bunker mari asi hojik BSF ki kangbuna ngasidagi hauna laisinba hokre makhata na ahenba security force sing uyokching amadi thangnana leiriba chingsang parengda Central Security Force sing thomjin naba sem saba hokre loinana hayengdagi hauna JCB sizinadna BSF singi Lengfam sem nabagi thabak paikhalagani hairi ngasidagi hauna uyokching da leiba hokraba BSF personal singi chana thangnaba polam sing Lamlai AC gi MLA ki bom chana silang bagi thabak chathaki hairi Pausina uyokching da combined force ki kangbulation ki badu da mafam adu da leiramba Kuki Toire hojik Sangram Tuichin Faimol hariba mafam asida kumtharaktuna leishin kre haibagi pauso khunja singna khangbangam le hairi maduna nauna Kuki Toire na hojik leishili hariba mafam asida combined force ki kangbu changsinduna makhoibu fagatnaba amadi takthoknaba honadrabadi makhata na nongmai kapsinduna maitai khulsingda landarakpa yabagi chingnaba lei hairi amaramda hojik yengang popi bazar da maikai dong ima ibel sing ahing yarek tuna leiri Simol Khulda Security Force na operation tawnaba changlubagi yaningdaba phongdokpa oina Kuki singna numidangi matamda go back Indian Army haina kholau laurakre Kuki nupi sing tata sizinaduna yam kanna holi security force thingnaba Kanglai papunba kholau gi update gi lakhocharake Kamal Babu mangkhibagi case CBI da sinakre Saibolda Kuki nupi singna hojik Central Force sing changba thingli Kamal Babu gi langla langjit puthoktabagi hayeng Manipur pumba pung 12 ki general strike lauthokre Indian Army ki camp oiriba leima khongda leiriba 57 Suba Mountain Division camp manungda thika gi thabak suba changkhiba Laisram Kamal Babu mangkhraga ngasi phawba thiba khangdana leirakpa tha ama helaba phawba bara lengana ngasi phawba tumina leishinba yaningdaba phongdoktuna hayeng December 13 gi ayuk pung 3 tarakpadagi numidang wairam pung 3 phawba Manipur pumba general strike lauthole haina Progressive Youth Forum PYF na press thadorpa cherol amana hairi cherol asina hai mamang thagi November 15 da Laisram Kamal Babu leima khongda leiba Indian Army camp ta changkhibadagi ngasi phawba langla langjit khangdan leirakhibani Hiram asigi matangda tha ama pharakpagi mifam mama pangthoktuna December 19 da miyangi wakat mifam pangthoklaga miyangi oiba waref laukhibani adubu khulngak pahatpa amadi fabagi mayokta pung 13 gi total shutdown leiba maramna wakat mifam gi mahuta December 13 da general strike lauthok oina kaubani hairi Indian Army ke camp manungdagi maitai ama manglaga miyamna tumina leisinpham thokpra Laisram Kamal Babu mangkhiba wathok asinga si thokliba wathok sigi leiriba lautuna bagi asengba masak adu ule maram aduna Manipur miyam amata oina lepminnaduna Indian Army na lautuna na maitai khunai muthatnaba honariba thawong male miyam da mayek sengna khangalasi hairi general strike asida natana makhata ba khongjang singda leikai gi lupsingna mateng pangbiu Amadi miyamna angamba thakta ihok changsin biu loinana pung 12 gi general strike manungda lining laisol amadi tangai fadaba thabak singi oina di council loi tawjariba general strike asi isamaki amadi leibak ki nikhalaga wakhal munna khantha biraga sogat minasi hairi